Ngarang pangthokhiba Ningol Chakouba throuamda relief camp da Leiriba Singna Saba Potlam Sing Khudol oina Tamnakhiba Asi Apenba pok-i haina COCOMI Women's Wing Assistant Coordinator RK Tharaksana na phongdorakli. Lamvel Pata Leiba COCOMI ki office da pangthokpa paugi mifam amada wafamasi phongdokladana mahak na makatan hai Mabung mawpa Singna maje matal Singbu chak chara ama chaminaduna angamba Khudol pibagi kumhai Ningol Chakouba mai pak na pangthokre. Mamang chahidadi lanasina maram oiraga kumhai asi pangthokpa ngamkidabani. Chakoubagi throuam asida lamdam asida puthokchaba firol sing amade relief camp da Leiriba Singna sajaba Potlam kaya oina Khudol pibagi chang wangna leibagi mami ui. Masi yamna faba khongthang amane. Mapalamgi Potlam Sing khara makai leinarabasu lamdam asida puthokchaba pothok sing sizinaba asina lamdam asigi sanmitlonda chawna mateng panglagani. Oirakli ba fimam asina mare pak nushibagi wakhalon soidana chalhanba ngamlagani haiki. Paugi mifamaduda COCOMI Women's Wing ki Coordinator White Leiriba amadi member kayasu sarukyaki. Hairiba Ngarang Ningol Chakouba asida akoi maitegi akoi lamdam sigi akoi adumba iwongpi loina na lamdam sigi pothokna akoi Ningol sigi Khudol tambasi kanagumba karana atopa mapalam ki tawna basu yaudabadi nate atu ayamba na ko ni yengjabada akoi adumba akoi mafam sigi akoi pothok singa yongpi na Khudol tambagi dugumba akoi yamna nungaijaba aduga akoi semitlonda kamthengna chotaraba lamdamse akoi gi pothok akoi na sizinabasi akoi mathau tai haibasi kangagadi akoi semilion sisu khara makai di phibam phagalakani aduga marai paksi bunusi bagi wakalo lamsu sagat pagangani haiba wafam du thamjabani aduna makhata bada tungdasu mathang chahi amadi chathara iba adugum pathang na na charak Ningol Chakouba gi Khudol tambase akoi handak ki chahi sidagi horakanda lamdam sigi pothokna Khudol taminasi haiba wafam se kasi press ki sasi da koi na thamjabani